Ma'am Punamakpu Amuka Nataram Nokchari, Nasisu Tongan social media, Madi, newspaper dagi Moru Boxing Miam the Tamjari. An but the Sanalipak Boxigi, heading the Asumna. Kuki Singi drone attack the thengnanaba SRG commando laklani DGP. Impal West District Kadangban Koktruk the Kuki Singi drone gi bomb Tadar Kibam Mapam Sing a Manipur Police ki DGP Rajiv Singhana, Lusingba, Awang Bataki officer Sing Alonia Duna Yang Kre. Drone dagi bomb Tadarak Duna Sogalama Mapam Sing adu Yang Silaba Matunda DGP Rajiv Singhana Pomi Sing the High. State Asida Saturk Liver drone gi tracing Asid Thengnanaba Gidamakta Awang Bataki Committee Ama Sam Kre. State ki makai dagi su center na National Security Guard NSG yauna lam asida khang hairaba atop agency gi miu chingchu thabirak tuna thengnariba khudongcha dab sing asi mateng pangbina wa haijakre hujik chatharak liba violence ki thabak asi Manipur police na su yamna lumna lawbaga loina chapchana thengnanaba thabak paikhatli tongan ma drone attack chatharak khraba mafam sing sas operation na sing basu chathari drone gi bomb thadabagi nauna chatharak liba attack asi gi matang na chenaba khudingmak lemna tharoi Masibu Thengnanaba Namakta Tongan ba forcing youth yawa committee semkre. Manipur the talk lebe irang asi Thengnanaba honaba state police khatanangamde. State ki police asidi tongan ba civil gi oiba thabak sing da su sijina bana maram oiraga. Waliba forcing asi central forcing na mahut silli. Assam Rifles yaudana central force ki company samaga maudranipan state asida deploy tawduna leiri. Masagi mathau ningthina pangthoktaba force ama yawrakpada makhoina leiriba position adudagi laktokani. Drone attack chathar khraba matung kangpokpigi Kuki puruk ki miyoi singna namna taba kharam baiphai khullagi police na drone ama phangba ngamkhre kangchu Scotland da chathakhiba thi humbagi thabakta su khuchu khulai amasung pokhaiba yaba machak sing phagatki madugi manungda inchi 32 gi single bore rifle improvised motor gelatin stick pokhaiba yaba polam sing detonator na chingba sing phagatki miyamda makhata na achopan yahunda nabagi damakta police ki maikaidagi paikhatpam thokpa thabak sing leptana paikhatli Kunya sing nasu makatana asiguma thabak sing thokdok sing thoktanabagi damakta drone gi jamar gumba thamhaning bagi apam sing su phongdorokle numit khudingi singnama mafam sing operation chathari drone dagi bom thadabagi thokdok asi condemn tawe miyoi khudingmak nasu condemn tokphom thoi chief minister gi makai dagi su hiram asigi matang da mari leinaba singda khangan khre loina na pangba yaba mateng pangna na ba haijakhiba leire matau karamna thengnagani haibagi matang na khanaduna leire Assam Rifles ki DG su wari sanare makhoi gi makai da kisu yamna kanna irang thogat na namba punna thabak tawmina nabagi matang da wari sanai haina phongdokhi thijan nabagi da makta sem khiba high level committee aduda additional DGP intelligence Manipur na chairman oiba ZOC Yangkhai ga Teret Mountain Division Laimakhong IGAR South Mantri Pukhi SRG CRPF Manipur and Nagaland sector Langjing amasung BSF ki sector headquarter gi DIG na member sing oiri DGP na luchingba yangshin khongchat aduda Imphal West ki SP Kheti Mem Sibakanta ani suba Manipur Rifles ki commandant Victoria Yangkhom yauna tongan ba officer sing su loinakhi makhata ba pau si su sanalipak pokchi dagi adum lakot charke Kuki singi makhutta sidringei da hana hattokpiro Manipur da hawkhiba kumja lising aniga kulumdoi ki me ahum dagi hawraga thokliba lan asida kadangban koktruk amadi senjam chirang hariba khulsing asigi khunja sing lan asigi saitheng haktheng na mayong na duna laklibani adubu ngarang dagi Kuki sing na drone dagi bom thada duna chatharak liba attack asidadi khulla leiba ngamnadre Kuki singi makhutta sidringei da akhoibo hana hattokpiro haina kadangban apunban nupi lupna phongdorokle Kuki sing ngarang sinjam chirang koktruk amasung kadangban da drone dagi bom thada duna landarakpagi matang da ngasi kadangban part 2 community hall da pawmi singa unabada kadangban apunban nupi lupki secretary elangbam ongbi santi leimana hai singkhong singa da leiduna isam chamna hingjaramba khul asi miyamgi punsi marel asi ngasi di tonganba ama oikhre Kuki sing na ngahak leitana landarak labsu isagi hawrupam oidba khul asi ngak senanabagi damakta ngasi phawba thadoktana lairaba khunja singna araiba senpham khara khainaraga nongmai khara lairaga khul ngaktuna laklibani asumna hawkhiba tha 13 rom asing nongma phawba tangnu leitana amadi haraukta yamna leiba phangdana lakhi mamangi matamda Kuki singna nongmai kapsinduna landarakhiba matam adudadi khunja singna su ngakthokduna thengnaduna lakhibani adubu ngarang na haldagi ikhang khangudana drone dagi bom thadaduna landarakliba thong asidadi kunja sing khul asida makhata na leiba ngambagi phibam leiraktre kari karamba matamda kadaida bom tarakadori bano haiba tamba ngamdaba hongda leirakpana yumda tumba ngamnadre
ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯛ ꯊꯣꯛꯄ ꯊꯧꯔꯥꯡ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯄꯤꯗꯅ ꯂꯩꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯧꯇ꯭ꯔꯨꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯄꯥꯎꯃꯤ ꯑꯃ ꯁꯣꯛꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜꯉꯥꯛꯄ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯃꯁꯨꯡ ꯀꯗꯥꯡꯕꯟꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯀꯗꯥꯡꯕꯟꯗ ꯊꯥꯗꯔꯛꯂꯤꯕ ꯕꯣꯝ ꯑꯃꯗꯤ ꯂꯩꯈꯣꯝꯗ ꯇꯥꯁꯤꯟꯕꯗꯒꯤ ꯄꯣꯈꯥꯏ ꯍꯧꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯝꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯔꯝꯒꯅꯤ꯫